ꯏꯪ 1992ꯗ ꯃꯣꯔꯦꯗꯒꯤ ꯍꯧꯔꯛꯈꯤꯕ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯩꯇꯩꯁꯤꯡꯅ ꯃꯣꯔꯦ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯎꯃꯪ ꯀꯣꯛꯊꯣꯛꯂꯒ ꯅꯧꯅ ꯃꯌꯨꯝ ꯍꯣꯡꯂꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯅꯥꯒꯥꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯒꯤ ꯋꯥꯔꯤ ꯂꯩ꯫ ꯅꯥꯒꯥꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯟ ꯑꯗꯨꯗ ꯆꯦꯜꯂꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯅ ꯇꯝꯄꯥꯛꯀꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯁꯜꯂꯛꯄ ꯃꯇꯝꯗ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯑꯦꯗꯁꯤꯡ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯍꯥꯏꯅ ꯅꯣꯛꯅꯕꯁꯨ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯇꯩꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯀꯨꯀꯤ ꯆꯤꯞꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡꯆꯥ ꯀꯌꯥꯗ ꯆꯥꯅꯕ ꯄꯩꯁꯥ ꯑꯃꯗꯤ ꯌꯨꯝ ꯁꯥꯅꯕ ꯃꯆꯥꯛ ꯃꯊꯨꯝ ꯀꯌꯥ ꯑꯃ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅ ꯅꯥꯒꯥꯁꯤꯡꯅ ꯄꯦꯟꯗꯕꯁꯤꯡ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯣꯔꯦꯗ ꯑꯦꯟꯑꯦꯁꯑꯦꯟ ꯑꯥꯏꯑꯦꯝꯁꯤꯡ ꯊꯦꯡꯅꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯄꯨꯁꯤꯜꯂꯛꯈꯤꯕ, ꯃꯅꯤꯄꯨꯔꯗ KNF ꯂꯤꯡꯈꯠꯈꯤꯕ ꯃꯇꯨꯡ ꯑꯗꯨꯗꯒꯤ ꯇꯝꯄꯥꯛꯀ ꯅꯛꯅꯅ ꯂꯩꯕ ꯆꯤꯡꯒꯤ ꯃꯐꯝ ꯄꯨꯝꯕꯗ ꯄꯨꯝꯀꯣꯏ ꯀꯣꯏꯅ ꯀꯨꯀꯤ ꯈꯨꯟ ꯃꯁꯤꯡ ꯈꯪꯗꯅ ꯂꯤꯡꯈꯠꯂꯛꯈꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯆꯤꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗꯁꯨ ꯀꯨꯀꯤꯒꯤ ꯈꯨꯟ ꯃꯁꯤꯡ ꯈꯪꯗꯅ 1990ꯒꯤ ꯑꯊꯦꯡꯕꯗ ꯆꯍꯤ ꯑꯁꯤꯗ ꯂꯤꯡꯈꯠꯂꯛꯈꯤ꯫ ꯄꯤꯛꯁꯛ ꯄꯤꯛꯅ 1995 ꯐꯥꯎꯕꯗ ꯂꯩꯔꯝꯕ ꯃꯣꯠꯕꯨꯡꯗ ꯑꯉꯛꯄ ꯐꯪꯅ ꯌꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯒꯠꯂꯛꯈꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯜ ꯈꯨꯁꯦꯝ ꯑꯗꯨ ꯍꯥꯟꯅ ꯎꯃꯪꯗꯒꯤ ꯎ ꯋꯥ ꯀꯌꯥ ꯑꯃ ꯌꯥꯟꯊꯠꯂꯒ ꯌꯨꯝ ꯃꯆꯥ ꯃꯆꯥ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯁꯥꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯈꯔ ꯂꯩꯔꯒ ꯋꯥꯆꯦꯠꯅ ꯐꯛꯂꯥꯡ ꯈꯥꯖꯤꯜꯂꯒ ꯌꯨꯝ ꯑꯗꯨ ꯃꯊꯛ ꯀꯨꯞꯄꯤ꯫ ꯇꯞꯅ ꯇꯞꯅ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯃꯤꯁꯤꯡ ꯍꯣꯡꯂꯛꯇꯨꯅ ꯂꯩꯍꯟꯕ ꯍꯧꯏ꯫ ꯑꯁꯨꯝꯅ ꯈꯨꯟ ꯃꯁꯤꯡ ꯁꯦꯝꯕ ꯍꯧꯔꯛꯈꯤ꯫ ꯏꯄꯪ ꯄꯪꯕ ꯃꯥꯟꯕ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯃꯌꯨꯝ ꯃꯀꯩꯁꯤꯡ ꯃꯩ ꯊꯥꯕꯤꯔꯒ ꯇꯥꯟꯅꯗꯨꯅ ꯍꯥꯠꯄꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡ ꯑꯁꯤ ꯍꯣꯡꯂꯛꯄꯅꯤ ꯈꯟꯗꯨꯅ ꯃꯔꯣꯟ ꯃꯔꯤ ꯐꯥꯎꯕ ꯐꯥꯎꯅꯗꯕꯁꯤꯡ ꯑꯗꯨꯅ ꯐꯤ ꯃꯌꯣꯝ ꯑꯃꯒ ꯁꯛꯇꯤꯃꯥꯟ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯩꯇꯩꯁꯤꯡꯅꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯌꯨꯝ ꯍꯣꯡꯂꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯄꯨꯝꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗ ꯂꯩꯉꯥꯛꯀꯤ ꯔꯤꯂꯤꯞ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯡ ꯐꯪꯍꯜꯂꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯄꯨꯝꯕ ꯄꯤꯗꯨꯅ ꯃꯤ ꯑꯣꯏꯍꯟꯅꯕ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯨꯝꯕ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁꯇꯒꯤ ꯅꯥꯒꯥ ꯀꯨꯀꯤ ꯀꯝꯃꯨꯅꯦꯜ ꯀ꯭ꯂꯥꯁꯀꯤ ꯃꯃꯤꯡꯗꯒꯤ ꯐꯪꯍꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯁꯤꯡ ꯊꯤꯔꯛꯄꯗ ꯃꯣꯠꯕꯨꯡ ꯁꯄ꯭ꯔꯃꯦꯅꯥ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕꯁꯤꯡꯅ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯗ ꯂꯩꯕ ꯂꯩꯉꯣꯏꯁꯤꯡ ꯅꯤꯛꯄ ꯑꯃꯗꯤ ꯂꯩꯔꯝꯕ ꯅꯨꯡꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯌꯣꯟꯕꯒꯤ ꯊꯕꯛꯁꯤꯡꯁꯨ ꯄꯥꯏꯈꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯆꯤꯡꯅꯨꯡꯗ ꯂꯩꯈꯤꯕꯁꯤꯡ ꯑꯗꯨꯅ ꯎꯃꯪꯗ ꯍꯧꯔꯝꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯄꯨꯝꯕ ꯌꯥꯟꯊꯠꯂꯒ ꯌꯣꯟꯕ, ꯃꯊꯪ ꯆꯍꯤꯗꯅ ꯃꯎ ꯌꯥꯎꯗ꯭ꯔꯕ ꯎ ꯃꯔꯨꯁꯤꯡ ꯑꯗꯨ ꯐꯨꯛꯇꯠꯇꯨꯅ ꯃꯩꯇꯥꯜ ꯏꯛꯄ, ꯁꯤꯡ ꯈꯥꯏꯔꯒ ꯌꯣꯟꯕꯁꯤꯡꯁꯨ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯀꯣꯟ ꯀꯣꯟꯕꯗ ꯃꯅꯤꯄꯨꯔꯗ ꯀꯥꯅꯤ ꯐꯪꯕꯒꯤ ꯄꯥꯎ ꯐꯪꯈꯤꯕ ꯑꯁꯤꯅ 1998ꯗꯒꯤꯅ 1999 ꯐꯥꯎꯕꯒꯤ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯃꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯂꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯄꯣꯄꯤꯁꯤꯡ ꯊꯥꯕꯗ ꯆꯤꯡꯗ ꯂꯩꯕ ꯂꯥꯜꯍꯧꯕꯁꯤꯡꯅ ꯇꯦꯛꯁ ꯂꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯊꯥꯕ ꯌꯥꯏ꯫ ꯂꯥꯜꯍꯧꯕꯁꯤꯡꯗꯁꯨ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯏꯟꯀꯝ ꯐꯪꯂꯤꯕꯅꯤ꯫ ꯂꯩꯕ ꯌꯣꯟꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯇꯧꯏ ꯍꯥꯏꯅ ꯄꯥꯎꯁꯨ ꯂꯩ꯫ ꯗ꯭ꯔꯒ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯃꯁꯤꯡ ꯈꯪꯗꯅ ꯀꯨꯀꯤꯒꯤ ꯈꯨꯟꯁꯤꯡ ꯑꯁꯤ ꯔꯤꯀꯛꯅꯥꯏꯖ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯄ ꯑꯁꯤꯗꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯄꯣꯄꯤꯁꯤꯡ ꯊꯥꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ 2017ꯗꯗꯤ ꯆꯤꯡꯗ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯕ, ꯃꯥꯡꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯆꯍꯤ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯑꯦꯀꯔ 15,500 ꯔꯣꯝ ꯊꯥꯔꯝꯕ ꯄꯣꯄꯤꯁꯤꯡꯁꯨ ꯃꯥꯡꯍꯟꯈꯤ꯫ 2018ꯗꯗꯤ ꯕꯤꯔꯦꯟꯒꯤ ꯂꯩꯉꯥꯛꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯍꯧꯗꯣꯔꯛꯈꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯗ꯭ꯔꯒ ꯀꯦꯝꯄꯦꯟ ꯑꯗꯨꯕꯨ ꯃꯥꯎ ꯌꯥꯎꯅ ꯅꯥꯒꯥꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯅꯔꯛꯈꯤ꯫ ꯀꯨꯀꯤ ꯚꯤꯂꯦꯖ ꯆꯤꯞꯁꯤꯡ ꯀꯧꯗꯨꯅ ꯋꯥ ꯇꯥꯟꯅꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯕꯨ ꯁꯄꯣꯔꯠ ꯇꯧꯔꯛꯈꯤ꯫ ꯀꯨꯀꯤꯒꯤ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞ ꯑꯃꯗꯤ MLA ꯀꯦꯝꯅꯤꯌꯣ ꯍꯥꯎꯀꯤꯞ ꯍꯪꯁꯤꯡ ꯌꯥꯎꯅ ꯄꯣꯄꯤ ꯌꯥꯝꯅ ꯊꯥꯔꯤꯕ ꯁꯥꯏꯀꯨꯜꯒꯤ ꯆꯤꯞꯁꯤꯡ ꯎꯅꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯆꯤꯡꯒꯤ ꯈꯨꯂꯥꯛꯄꯁꯤꯡꯅ ꯄꯣꯄꯤ ꯊꯥꯕꯁꯤ ꯇꯣꯛꯂꯒꯦ, ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯀ꯭ꯔꯣꯞ ꯊꯥꯔꯒꯦ ꯍꯥꯏꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯜꯂꯛꯈꯤ꯫ ꯂꯩꯉꯥꯛꯅꯁꯨ ꯃꯇꯝ ꯑꯗꯨꯗ ꯄꯣꯄꯤꯒꯤ ꯃꯍꯨꯠꯇ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯊꯥꯗꯨꯅ ꯁꯦꯟ ꯇꯥꯅꯕꯒꯤ ꯊꯕꯛꯁꯤꯡꯁꯨ ꯄꯥꯏꯈꯠꯄꯁꯨ ꯍꯧꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯁꯛꯈꯤꯕ ꯀꯨꯀꯤ ꯆꯤꯞꯁꯤꯡ ꯂꯣꯏꯅ ꯆꯦꯜꯂꯛꯈꯤ, ꯃꯥꯡꯈꯤ꯫ ꯀꯦ ꯁꯣꯡꯖꯥꯡ ꯍꯥꯏꯕ ꯑꯣꯜ ꯀꯁꯥ ꯔꯣꯗꯇ ꯂꯩꯕ ꯆꯨꯔꯆꯥꯟꯄꯨꯔ ꯈꯧꯄꯨꯝ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠꯀꯤ ꯂꯝꯗ ꯅꯧꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯈꯤꯕ ꯈꯨꯜ ꯑꯃ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 10ꯗ ꯊꯨꯒꯥꯏꯔꯨꯕꯗꯒꯤ ꯀꯨꯀꯤꯁꯤꯡꯅꯁꯨ ꯁꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯡꯗꯅꯤ ꯃꯈꯣꯏꯅ ꯐꯣꯔꯦꯁꯠꯀꯤ ꯑꯣꯐꯤꯁ ꯀꯌꯥ ꯑꯃꯁꯨ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤꯕ ꯑꯗꯨ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯁꯪꯒꯥꯒꯗꯧꯕ ꯑꯣꯄꯟ ꯖꯤꯝ ꯑꯃꯕꯨ ꯃꯤꯌꯥꯝꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯄꯣꯠꯆꯩꯁꯤꯡꯁꯨ ꯃꯩ ꯊꯥꯔꯝꯈꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯑꯣꯜ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯁꯨꯝꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯀꯧꯈꯤꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯄꯨꯟꯁꯤꯟꯕꯒꯤ ꯔꯦꯂꯤ ꯑꯃꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯅ ꯁꯥꯁꯤꯟꯅꯕ ꯃꯩ ꯊꯥꯕꯒꯤ ꯗ꯭ꯔꯃꯥ ꯑꯃ
Tuibongda laiba Anglo Kuki Resinatory War Geta Lila ama sanaraba matungda Shuda laiba militant sing yauna miyoi lising kayana Maitagi Kulturbung Banglada Laklaga Landaraba Yung may kaya ama thadok-laga Lairamba pochai kaya ama suhuduna pukraba matungdagi thorakiba violence asidagi miyoi cha kaya ama su sikre miyoi lising humpu hen lanjen nakre Miyagi ahumgi nimittugi nimidangda kuki jo singna Suruchanpurda lairamba maitegi yumpumba thugaiba mai thabana chingba tawduna maitei pumnamak asi siphai gi kemda changjafam lauraga numit kayani ema leiruba matungda siphai singna lonna gari manungda puraklaga khudakta hangba relief camp singda thamlamki Irang thukliba numittugi numidangda Suruchanpurgi new market ta maitei nupi ama kuki jo singna gang rape tawki Medical College ta tambi maitei gi mahiroi kaya ama kharai khangna khide paudu tabdagi tampaki mafam ayamada mai haurakhi kuki jo khulpumba sing thugairakhi nongmatangda kuki singna tongan ba mafam taraga nipan dagi tampaki khunsingda chap manana landaba haurakhi handaki Laan asida serauda freedom fighter amagi chahina lumlabi chatpa ngamjadrabi hanubi amashu hingna kuki singna mai thadokhi Aduga koiba chatluba pakhang amaga leishabi amaga su kuki singna tamthina hatokpikhi kuki singna khwaidagi kanna landaraktuna amanga tathogan khiba si sugunu sherudani sathina landarakhiba mafam sing adudi turbung bangla kangbai phobakchau ikhai chandon pokpi tangjeng naran saina sangai thel phayeng kadangban kautruk senjam chirang sekmai dolai thabi khamelok sabungkhok thamna pokpi moirang purel palena chingba sini aduga more Suruchanpurdi hana pungtum kharabani mayum maikei sing mai tharaga talaklaba singi chana thaknaba mafi maron awat apa khudingmak asi praja miyam amadi laingakna angam ba tawduna ngasi phawba puraga lakli aduga shomdana kuki MLA sing mantri ani yauna makhoi tarana separate administration tali matam kuinadagi plan tawraga lakraba kuki jo singi separate country ama siamnaba manglanasi masa-masagi maranagi takhallaga lakpa mahum chawnaba tansiliba maitegi rajniti tawba singna mantri MLA amatana khantharuba ngamdri lengaki plan sunattana kuki singna Suruchanpurdagi kangpokpi yauna tampaklam sungphau phawdana singdongi wangmada German road haiba ama kuki National Army haiba Myanmar gi lalhobagi loop adugi secretary intelligence and analysis oiba TH German haukip ki planning da lambi sembasu loikre lambi adu handakta Laan manung asida semkre haibasi khangnarakpani thinungai maningda kamnarakpa numit adugi singning adu da chawkhraba automatic stone crusher plan nama leirambasu thengnakhi madudagi kuki militant singna sniper rifle sing kaplakhiba video viral amasu oirakhi maduda German road aina khangnarakhi German road ta natana Suruchanpurdagi more yauba more dagi cycle yauba cycle dagi kangpokpi amuk yauba kuki shingi aron malambi kaya apa siamba karana loikre karana hojikana siamli tampaki lamsing asi sungsok soktana tampaki akoiba singda lambi siamba tampak lam asi pumkai question naba kuki khun sing siamlamba aduga tampak lam asi pumkai question naba suda lairiba lalhoba singi designated camp thamba haiba sida kuki gi aron plan nama leirabra haiba si leingakna amadi leingaki machinery amatana wakal sing thadarude khangisu khallude sahi kullama kari ama popi tharakpada singda lairiba leingaki office amatana amadi home department na khanglamdaba haibasi mathau ningthina pangthokte haibagi achuba khudam sing amani ngasidi leibak pumba asi kham thengna wanare mayum maikei sing thadoktuna tam amadi singda lairamba sing relief camp singda tha taraga mathoiro masi lelakli sahi kaya changna wana tanjarakpa mayum singi maran mathum sing mayum maikei kaya amasu mai thadok pikre aduga chingdana kuki singdi popi thaba lokpa kani yonbagi paisa yamna painarabasu sanaba manamasing phau chengdi thanadrabana saba thakpa phangdabagi kham thengna wanari chingda hoba manamasing sing laphu thiraga chanabagi pausu lei pot phangdaba phanglabasu maman wangmana nungaiba haibadudi sel leirabasu oidre makhoigi haibabu drug mafia sing aduna senjau thadaraga maiti sing changhandanaba ngak shenaba faraba arm and ammunition sing pasing watana leisilli pisilli aduga senjau paiba sing aduna masa masu sing adu mapanda lairik tamba tharaga lagnari mapalamda leinari
ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯗꯅꯕꯅꯤ ꯍꯥꯏꯅ ꯀꯣꯛ ꯀꯌꯥ ꯑꯃꯁꯨ ꯆꯨꯡꯁꯤꯟꯅꯔꯤ꯫ ꯇꯝꯄꯥꯛ ꯂꯝꯗꯅ ꯃꯤꯌꯥꯝꯅ ꯄꯥꯏꯅꯔꯝꯕ ꯁꯦꯜ ꯄꯨꯝꯕ ꯇꯨꯝꯅꯈ꯭ꯔꯦ꯫ ꯂꯥꯟ ꯑꯃ ꯁꯣꯛꯅꯅꯕ ꯂꯥꯟꯖꯟꯅꯔꯛꯄꯁꯤꯡ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯥꯏꯅ ꯃꯤꯄꯨꯝ ꯇꯤꯡꯅ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯖꯤꯡ ꯂꯣꯌꯥꯁꯤꯡꯗ ꯂꯩꯕ ꯈꯨꯜ ꯑꯌꯥꯝꯕꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯇꯨꯝꯕ ꯆꯥꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯅꯗꯦ꯫ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯀꯨꯀꯤꯒꯤ ꯕꯣꯝꯅ ꯌꯧꯕ ꯃꯐꯝ ꯂꯩꯕ ꯂꯧꯕꯨꯛ ꯑꯃꯗꯤ ꯐꯥꯔꯝꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯊꯕꯛ ꯁꯨꯕꯁꯨ ꯌꯥꯗ꯭ꯔꯤ꯫ ꯅꯍꯥ ꯄꯨꯝꯕ ꯑꯁꯤ ꯃꯃꯥ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯅꯕꯅꯤ ꯍꯥꯏꯅ ꯀꯟꯅ ꯁꯦꯝ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯤ ꯄꯨꯝꯕꯅ ꯈ꯭ꯋꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡꯗꯨꯅ ꯁꯣꯔꯣꯛꯇ ꯊꯣꯛꯂꯒ ꯌꯥꯔꯦꯛꯅꯔꯤ꯫ ꯃꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪ ꯑꯃꯗꯤ ꯀꯔꯝꯕ ꯃꯟꯇ꯭ꯔꯤꯅ ꯀꯔꯝꯕ MLAꯁꯤꯡ ꯑꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯕꯁꯤꯡ ꯌꯥꯎꯈ꯭ꯔꯕꯒꯦ? ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯈꯔ ꯉꯥꯡꯕ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯧꯈꯤꯕ ꯊꯥ 18 ꯑꯁꯤꯗ ꯉꯥꯡꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯃꯣꯏꯗ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯛꯅ ꯂꯩꯕꯒꯦ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯂꯤ꯫ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯀꯔꯝꯅ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯐꯕ ꯈꯨꯗꯝ ꯑꯣꯏꯔꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯞꯊꯔꯛꯂꯤꯕ ꯂꯥꯟ ꯃꯔꯛ ꯑꯁꯤꯗ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯁꯨ ꯃꯊꯪ ꯊꯥꯗ ꯇꯧꯒꯗꯧꯔꯦ꯫ ꯚꯣꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯂꯥꯟ ꯂꯦꯞꯈꯤꯕꯒꯨꯝꯅ ꯏꯪꯊꯈ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯤꯔꯦꯞꯁꯤꯡꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯗꯣꯛꯇꯔ ꯑꯀꯣꯏꯖꯝ ꯕꯤꯃꯣꯜ ꯁꯤꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ BJPꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇ ꯀꯨꯃꯥꯔ ꯁꯤꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ RPI ꯑꯊꯋꯥꯂꯩꯒꯤ ꯑꯣꯏꯅ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ RK ꯀꯥꯏꯀꯨ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯩ ꯆꯥꯛꯂꯝꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯗꯨꯒꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯚꯣꯠ ꯑꯁꯤꯒꯤ ꯏꯊꯛ ꯏꯄꯣꯝꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯟꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯈꯤꯕꯒꯨꯝꯅ ꯇꯧꯔꯦ꯫ ꯚꯣꯠ ꯑꯁꯤ ꯕꯤꯃꯣꯜꯅ ꯀꯥꯒꯗ꯭ꯔꯥ, ꯃꯍꯦꯁꯅ ꯀꯥꯒꯗ꯭ꯔꯥ, ꯀꯥꯏꯀꯨꯅ ꯀꯥꯒꯗ꯭ꯔꯥ, ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯀꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯆꯤꯟꯗ ꯑꯃꯗꯤ ꯊꯃꯣꯏꯗ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯅꯧꯕ ꯂꯩꯉꯥꯛꯇꯤ ꯁꯦꯝꯗꯕ ꯌꯥꯗꯕꯅꯤꯅ ꯚꯣꯠꯇꯤ ꯇꯧꯕ ꯇꯥꯏ, ꯚꯣꯠ ꯊꯥꯗꯕ ꯇꯥꯏ꯫ ꯇꯧꯕꯇꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯍꯦꯛꯇꯃꯛ ꯀꯥꯎꯊꯣꯛꯄꯗꯤ ꯆꯨꯝꯂꯣꯏ꯫ ꯂꯥꯟꯒꯤ ꯇꯦꯝꯄꯣꯅ ꯋꯥꯡꯈꯠꯂꯛꯂꯒꯅ ꯂꯥꯟ ꯍꯦꯛ ꯃꯆꯠꯄ, ꯚꯣꯠꯀꯤ ꯃꯇꯝ ꯍꯦꯛ ꯌꯧꯔꯛꯄꯗꯅ ꯚꯣꯠꯇ ꯍꯦꯟꯅ ꯊꯋꯥꯏ ꯂꯨꯞꯁꯤꯟꯕ ꯑꯁꯤ ꯊꯦꯡꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤ ꯋꯥꯈꯜ ꯌꯥꯎꯕꯅꯤꯗꯤ ꯀꯅꯥꯅꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯍꯣꯡꯗ꯭ꯔꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯥꯅ ꯇꯥꯛꯄ ꯑꯁꯤ ꯆꯤꯡꯗꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯡꯈ꯭ꯔꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯀꯝꯗꯧꯕ ꯌꯥꯠꯅꯣ? ꯃꯈꯣꯏꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯤꯡꯗꯦ, ꯉꯥꯡꯅꯕꯁꯨ ꯍꯣꯠꯅꯗꯦ, ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯁꯤ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯕꯁꯨ ꯉꯝꯂꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯈꯪꯈ꯭ꯔꯦ, ꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ MLA ꯈꯔ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯆꯠꯃꯤꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯇꯩꯅꯗꯤ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯋꯥꯍꯪ ꯑꯁꯤ ꯉꯁꯤꯃꯛ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯍꯦꯛ ꯀꯥꯎꯊꯣꯛꯄꯒꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯋꯥꯈꯜ ꯂꯥꯟꯅ ꯆꯠꯈꯤꯗꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯆꯨꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕꯁꯤꯡꯒꯤ ꯂꯥꯟꯐꯝ ꯑꯃꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯁꯨ ꯃꯔꯩꯕꯥꯛ ꯌꯣꯟꯗꯨꯅ ꯆꯥꯕ ꯉꯝꯕꯁꯤꯡ ꯑꯁꯤꯕꯨ ꯄꯔꯥ ꯇꯝꯕꯤꯔꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯂꯥꯜꯂꯕꯁꯨ ꯆꯨꯝꯂꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯨꯕ ꯉꯝꯕ ꯄꯥꯔꯇꯤꯅ ꯊꯤꯡꯕ ꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔ ꯑꯁꯤꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯌꯩꯊꯠꯂꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯋꯥ ꯉꯥꯡꯕ ꯉꯝꯕ, ꯂꯥꯎꯕ ꯉꯝꯕ ꯃꯤ ꯑꯗꯨ ꯊꯥꯒꯠꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯆꯨꯝꯒꯅꯤ꯫ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯋꯥ ꯉꯥꯡꯕ ꯑꯗꯨ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯩꯇꯩ ꯃꯔꯣꯟꯗ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯂꯥꯎꯔꯨꯕ ꯉꯝꯕ ꯑꯆꯪꯕ ꯃꯆꯥ ꯑꯃꯇꯪ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯕꯗꯨ ꯍꯧꯖꯤꯛ ꯑꯁꯤ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ꯫ ꯃꯔꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯒꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯈꯤꯕ ꯅꯍꯥꯁꯤꯡ, ꯅꯨꯄꯤꯁꯤꯡ ꯀꯌꯥ ꯑꯁꯤꯕꯨ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯣꯏꯊꯦꯝ ꯑꯁꯤꯗ ꯄꯪꯊꯗꯅꯕ ꯍꯣꯠꯅꯁꯤ꯫ ꯌꯨꯗ, ꯄꯩꯁꯥꯗ ꯑꯩꯈꯣꯏ ꯄꯨꯝꯕ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯄꯪꯊꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯊꯪ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯈ꯭ꯔꯕꯣꯏ ꯈꯜꯂꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯑꯅꯧꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃꯁꯨ ꯌꯥꯠꯂꯤ ꯍꯥꯏꯕꯁꯤ ꯚꯣꯠ ꯍꯦꯛ ꯂꯣꯏꯕꯒ ꯈꯪꯂꯛꯀꯅꯤ꯫ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯕ ꯀꯤꯗꯕ ꯃꯤꯁꯛ ꯑꯗꯨꯗ ꯚꯣꯠ ꯑꯁꯤ ꯄꯤꯔꯕ ꯈꯛꯇꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯟꯕꯁꯨ ꯑꯣꯏꯊꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯅ ꯍꯟꯗꯛꯀꯤ ꯚꯣꯠ ꯑꯁꯤꯗ ꯃꯔꯤꯛ ꯆꯨꯝꯅ ꯋꯥꯈꯜ ꯊꯥꯗꯔꯒ ꯊꯃꯣꯏ ꯁꯦꯡꯅ ꯚꯣꯠ ꯑꯁꯤ ꯄꯤꯔꯁꯤ꯫